Ahanbada Joint Action Committee against the brutal killing of the two students Phizam Himanjit Singa and Luangbi Linthuanganbi Hizam by Kuki militants press release sama thulai ngasi date tang kun gatruk thamapan English ngani kun go homdoi Tuesday gi nungthul pung amata ba matamda Young Progressive Club takyel kolom laika gi community hall da laikidraba Phizam Himanjit Singa ma di Luangbi Linthuanganbi Hizam ani gi damak takyel kolom laikai amadip tongbrom laikai ani gi apunba mipam ama pangthoki hairiba mipam asina makhagi warep singa silokhi warep number 1 ngasi mipam na JAC against the brutal killing of two students Hizam Himanjit Singa and Luangbi Linthuanganbi Hizam by Kuki militants ko JAC ama semkhre hairiba JAC asigi convener oina Sri L Kanta mitei bukhale warep number 2 Houkhre July taruk English ngani kungo humdoi digi mafam khangdana lairakiba satra satri ani Phizam Himanjit Singa amasum Luangbi Linthuanganbi Hizamgi shibagi viral oirakliba photo clipping gi matungina laikhidraba satra ani gi imung manungi awaba yengbiraga makhoigi aroiba mathau mangam pangthokpa yananaba asiba haksang numit nini pung nifuga nipan gi manungda imung manungda lengakna sinabiyo loinana thaudo osida hakthengna chenari bamioi singbu pung nifuga nipan gi manungda matik saba miyam khangna action lokatpiyo warep number 3 Haojik CBI na hiramasigi matang sa tharibi inquiry asi matik saba evidence leirabanina athuba matamda lengakna loisinduna asum royal puthuanbiyo mathakta panjariba wafam sing asi karigumba thabakta onthokpiraktaba taragadi JAC na Manipur laidiba students community civil society club maira paibi punamaka khusamnaduna makhal makha kya gi khongjang jangsinbagi phirep laurakani convener JACL kantamitai tentakna atopa order amana government of Manipur secretariat home department gi order by the governor Manipur ngasi September tang kun gatru English ngani ge kun go hom doi thopa order ngatang mem na thamjaramge tentakna mem na thamjaramge mobile internet service data service numit mangani thingjin grari hairibi thingjin ba singa sinumida wanangi pung 3 minute ni phuga manga dagina tang ama tha tara English ngani ge kun go hom doi phone swaidi hainasu by order and in the name of governor Joint Secretary Home Government of Manipur Dr. Mawongda Victor Singano Kuyek Pidno Tadurakpa orders in Makatana Pali Loina na Haojik Singjamei da Satra Anibu Tamtina Laikidabagi Akanba demand Tawduna protest Houkhre Loina tear gas kaptuna Akanba Mawongda Tan Khairi Miampun Anobab that Ngamina Sainus Sinels Mechanics Tamzari Makasa Tarakwena Kangla Paudi get up Marubi Ipausing Mamna Tamzagi Anga Ani Tiba Punkida version law and order fail or Havada Warauningarity Mirabai Hanagi Mr. AK Mirabai and Houkhre Houkhre July Taruti Tiba Kangana Mahiru Ani Phizam Himanjit Amadi Hizam Linthuanganbi Matam Kuina Tiba Pangana Larakibas in a Manipurgi law and order fail or Havasi Kari Warauningai Odibige Tamtina Hatopikraba Anga Ani Sigi Saru masjid amata oirabas imung manung na sinabiyo wapam singa si taubung kokta leiba maki mayum na paumi singa unabada magna phongdokibane magna makha taraduna Houkhre July taruktagi lairik tamliba anga ani si mangkhibada lenga sigi lusingba amadi makok thongba security force singda satuna makhoibu thigatnaba haijaba yaba haijakibada tabidraba matung tha ohungi matungda ngarang anga ani sigi photo viral oirapada lenga ki lusingmana phongdokibada anga ani sigi case CBI da sinakre Miam puning fathabiu haina phongdorakpasi ehaki oina hiajaningde paliba lenga asidi security force lising yang pusilakri basina numi nini humni asida irang asi lusin biabane aduba central force ma'am ama thajalabasu irang lusin begi muhutta hena irang sakthwali Haojik oiriba law and order gi phibam asidi center na singda state na tampak lengak salai begi mongne singda state lenga na kari stobungamde Union Home Minister Amit Shah na haiba tampaki nupi sing fazilo irang numit tarani da luisin gi haibisi mitai nupi bu ustaba mongni mitai nupi yaudana karamba mafam da mai pakpa ngamkhibagi haina hangkhibaga loina maki thamoida lenga asi akan mamongna kanem tawi haina phongdokhi haide makasa thakhibo oina to papomna mahairoi luwangbi amdi hemjit hatkibagi photo viral numyam gi thamoi sole sem bangalo tamna thomjilakhiba mahairoi kya aso apanang khre haide Manipur gi saktam kai bi yarai
Hizam Hemzit Amasum, Hizam Luang with Lintuingambi Miaki Asum Royal Puto Haina, Taksinduna Sinum Siem Bangalo, Tamamake Gadi Tomzil Kiba Mahiro sing Tinava, instead force na ting Murigi Muknarapada, Mahiro Nupi Masaya on a young Kahena Aso upon Nangduna, Toan Hospital Lekanake. Say Sigizulai Taruk the Gimayum the Gitoki Bedigi Tiba Kangdan Lerakiva, Hizam Hemanjisai Taragatre Apopa, Hizam Ibungobi Tayel Kolom Leka Amasum. Hizam luang bilin tunga mi sik tarak apopa hizam kuljit tera tongbram na kaya nibo koke militant singna July nipa na hat hibegi photo video clip ama ngarang viral rakibani mihat adobu pen dabadagi mahiro lup taruki miyang makhara ngasinung til tongan mahiro singgi masing yam laba mahiro sing magi mai tampam lagi tholak tun siem bangalo tamna thumjla kibani khongjang sangsilakiba mahiro singna sahi noriba mahiro singna satharakliba Koki terroristingi ludaba thong Manipurgi mahiroi kunain akan mamona kanem tawi Government of India ga su satna ribu koki militants sing na misa miyam amadi mahiroi sing da ot panai bidana tana hat patu pathabak satharakli basi khudak tegi lepan gadabani me uhum digi haurakli Erang India lenga ki khujin tharangni India lenga na matam punmakta phuruk khudimak nungsinadana badlalong yatuna lakli bis kudak lepadawane atobo matam India amadi Manipur lenga na miat pasung puthokadabani sing amadi tamna tuan na lo satna bagi thong khudak tegi lepo thamanga mapung pharaba mikap mirau kholna nilakli ba sida lenga na sapa phirep ama phawba lowdri basi misa miyam ke yam haran ki haidi pano haina iba banner sing sejanaki sisi hairs kendrigi amhairoi sing sem banglo tamna ngasinung til Kongsat ama lakpadagi masing yamlaba security force na sanjen thongda thatpadagi nakalani gi marakta sauna mukna rakhibani sapmanaba matamda TG Hairs Kendri School gi mahiroi sing CM Bangalo tamna thomjinanaba tholakpada masing yamlaba Manipur Police na school gi gate manak nitya pat chutek thingmadagi mahiroi singa police ka muknabada mahiroi sing tankhainaba police na tear gas cell sing kapada mahiroi sing gi marakta aso apanaki Ibotonsna Girls Higher Secondary da masing yamlab mahiroi sing amadi Johnston Higher Secondary School gi mahiroi sing su CM Bangalo tamna thomjilaki mahiroi sing adu police na kangla pat paring da thatpadagi nakalani gi marakta sauna munaki police gi mekedi gi masing yamlab tear gas cell sing amadi smoke bomb kaptuna mahiroi sing tangaki Johnston School gi mahiroi sing na state force ki thawong adu bukan yaning da phongdo poloina mahiroi ani gi miata sina basing sayak piu Singa masum tamda to khaiba lo thangano we want justice Manipur gi saktam kai biaro haba kholauk sing laukhi Impal College lomdagi lakpa masing yamlaba mahiroi sing state force na kaisam pat haudam lairak mapara thatpadagi nakalani gi marakta sauna mukna bagaloina na police ki mekedi gi mahiroi sing tan khaina bokona bada masing khangna tear gas cell sing kapadagi mahiroi sing gi marakta asu open kya yaukhi soklaba mahiroi taraga matoi rims ta pukatuna lekana khi amaromda soklaba mahiroi kuntraga matoi amana ras medicine ta pukatuna lekana khi Kongjang Sangsilakiba mahiroi sing security force na CM Bangalo yauksin mangamdana thingkibadagi mahiroi sing TG Hairs Secondary School puduna mifam amasbang toki amaramna sahi noriba mahiroi ani koki militant sing na tamthina hatkiba thawdok to siena basing serak pi hoidana ngasi mahiroi sing na kolaw lawbada state force na masing khangna tear gas cell sing kapsinduna mahiroi kya as open nangan kiba thawongbo khoiramal kaithel lukmai seluki secretary ni yaning da phungdorak liswairi Atopa Paumadana, Mara Labising Atuba Paraga Sarak KMWO, says the Gime Ohumdiga Horakibasin Cookie Narco Terrorism Mitegi Yunkia Maitava Miat Mipunika Satabatanatana, some Zaraba Mahiro and Ibutam Tina Hatopi Hibagi Tong Kanem Tabagaloina, Kokila Lobo Singilis at Adri Sanga Sakadablisani, Lengas in Atuba Mara Labising Faraga Sapsava Angi Sarak Pangadavani, Maramaduna, Manipuri Sin Cookie Narco Terrorism Marufona, Motat Kadavani Haina. Kanglipak Minority Welfare Organization KMWO Manipur gi General Secretary MD Mukram PH na thadorok pasirol amana phongdorokli siol sina hai Erang khudong saba lawrga mahiroi da khutharak pa amadi tamthiba miat mipun satharangli basin ko kinarko terrorist ki thawong sina takpari Manipur si tura tumna manghalagi habigi mawni asiguma thawong si makhata na sathaраglabadi Manipur khundari ba phurup kuding mangna sin ko kinarko terrorist ki mayukta lefam thoktabra hainhangli Maramaduna Center amadi state lengang athubada makasa tarak point na to papawmana Manipur di yellow mi nga kadabani PPCM Manipur di yellow mi nga kadabani yellow mi yaw Manipur di Manipur kaw yaro India lenga na Manipur gi saktam kahan dabagaloy na yellow mi sing na Manipur gi mapu oina lenga khan gadabani maduna taduna yellow mi sing bu thaidok tuno thamba Manipur ama India lenga na same na ba thausilaglabadi miyam goloy na sapsana thengna gani haina
Protection and Preservation Committee Manipur PPCM gi convener Phairoizam Nando Luang na phongdokre lamyan bi iraboning sing thorom observation committee lintok PPCM amadi YSU Wahengbam Laikai na punasin na Wahengbam Laikai yumjau lairembi gi sangle na ngasi pangthokiba lamyan bi hizam irab laikhidabi gi humdragan ni thusuba mapo common thoramda Phairoizam Nando na mathaki wapam se phongdokibane thoramadu lintok ki convener case Gopen Luang co convener ke thoiba mitei Y Komba L Siam Kuman amadi YSU Wahengbam Laikai gi President S Uma Sankar yauna tuan miyoi sing sergaki PPCM gi convener Nando Luang na makataraduna masagi phamdagi maraibak maramdam amadi tunglam satki khanbalu singba thiba mathau tare maraiba amadi miyam gi khanbalu singba masing watpana Manipur ngasi gi phiba masi yorakpane Manipur li sangsina satharakli ba tuan ba thawong singa sina yellow mina laingak ta yellow mi yaudaba Manipur ma lehna na bo hotna ri haiba mek seng lehna sumak na makataki Magna makatara duna India government na Manipur gi saktam kehendrabasu yellow mi singbu thaidok tuna thamba Manipur ma siam na bokhona raglabadi PPCM na Manipur gi miyam go loina na thausilasi gi mayokta sapsa na thengna ganai ki thauram aduga mari lainana lintok ki convener case Gopen Luang hai masagi oizaba thadok tuna phamdagi hena lebak miyam gi khanba lamyan bi hizam irabot kumba lusingba sing kunai sida masing wasilakli state asigi Haojik leriba miyam gi mihut sing sina lebak miyam gi amadi irebak iramdam gi yefana thabuk thoram sing paikhatpiyo state asigi MLA minister sing na thindaba tawduna lokhom tokpa thawdang sapsana lobiyo haina su case Gopen Luang na phungdok yade makasa tarak poina to papom na dengi thengnabada miyam puna thawdang lominasi Sajkumar Impal West District dengue ki confirm case samri ga Mawongda tere laidun state asida dengue naba masing khwaidi yamna lebe district oire dengue control tawna bo hona bada miyam yaudana health department khaktana yaroi kang na sikpadagi sandok laina laisat asi thengna bada mari nene department sing amadi miyam puna thawdang lomina si haina Manipur Health Services ki director Dr. Case Sajkumar mangana phongdorakli Lampelda Labor Directorate of Health Services Manipur ng sipangtok iba paumising unaba amada wapam masik fongdok laduna Dr. K. Sajkumar man hai Manipur gyoy na dingi na bagi sang si sahi ku dingi tamnatam masing hengalak bagi mamitari adobo kang nasippadagi sanok laina laisat asina maramoyduna shibagi sang di lengdana leiba madi hanthaba ani sigi marakta leiri dingi na bagi sang wangkalak pa hai bisi atop state sing das thok pangaktani honglak liba yung asagi khal miyam gi punsi mahing honglak pa madi planning yaudaba Urbanization asigumba laina laisat asi thogalakpi asoba maram amani habi hai maram asna Impal West na khwaidigi dingi na ba masingyam na district oiriba sisu yumkung na taba mi masingyam amadi urbanization gi sapuna iram khonglam ningthina laisilaktabana laina lasat asi sandula hanbani haina lobi hai miyam puna mona su kang masa pokpa yaba haibadi ising tungduna thambagi thabas yariba makai saksinbiyo dengue control tawna ba ikoi puna wakhal tamina duna section thrang pakat pamathau ta hai Manghai laina laisat asi thengna ba health department gi mekedi gi tuan thabak thoram kya fakhali masidana tana rims amadi jenims dengue gi phamuk nipan reserve tawduna thamli loina dengue gi damak rapid testing su district sing da lem tawri dengue control tawbada miyam gi mating yaudana yaroi miyam puna thawdang lominasi haiken su paus na makatan su phungdorakli paus lusilak poina memna tendak pa pang tang memna thamjaram ge Mahairui ani hard kebaga luina na makoina leiramgani haiba mafam sing Zawjang Tech area da combined force na operation sa thaduna bunker kya thugai khre nisu paw mun makhatana su phungdorakli aduga Haojik di mya paw su matang sa lusinjarage masum maroibi i paw sing myam da lepleitan update pizara khenisu channel sigi mekeri gi myang famna su makhatana thamjari loina na myam puna makhatana anoba update ngamine senesu Haijari